Laingakna sangsilakpa war on drugs ki khongjang gi saruk ama oina tongan Mapham Anidagi Police ki kangbuna masing yamlaba drug ka konana miyoi ani Phagatkhre TOMTV na police tagi fangba pauna hai Chandel police ki kangbuna so ngarang nungtil police station gi gate mamangda lambi da lakpa gari amadi jingnaba miyoi sing mahausagum sek tawbagi thabak sa tharingaida jingnaningai oiba maongda registration number yaudaba kanda bike ta miyoi ani lakpa ubadagi lefanduna sek tawnaba honaringai miyoi ama nanthokuna jungle lomda chenkhre atopa miyoi amana brown sugar gram chamanga yankhai ga konana fare haire faraba miyoi adu Chandel district ki Laisen village tagi saikhongam guite chahi kunthraga mari apokpa janghun guite kawe brown sugar sing adu tongan ba soft case yankhai da hablaba matung khaw amada amuk haplaga purakhibani haire Nakal amaromda soft case taraga mathoi da haptuna purakpa heroin gram samaga nifuga taruk dasmik amaga konana miyoi ama ngarang nungthil pung mari minute kunthrarom tabada Thobal commando gi kangbuna faraba miyoi adudi Tenopol district ki manung channa more ward number 2 dage Sontak Lalkhuma wifi sahi kunthraga taret apokpa SD lamlaimang wifi kawi haide Mahak Silver Masugi Maruti Ecovan registration number MN03 P1920 Thauduna Khangaboktage Lakhibani Haire Faraba Mayoy Adu Potlam Singh Aduga Loinana Thobal Police Station da Sinakhre Amade Makhata Bathabak Thoram Singh Laukhatanaba case Amashu Laukhatkre Haire